ꯄꯤꯖꯔꯤ ISTV ꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯌꯦꯡ ꯑꯦꯁꯦꯝꯕ꯭ꯂꯤꯗ ILP ꯒꯤ ꯕꯤꯜ ꯄꯥꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯉꯁꯤ JC ILP ꯅ ꯁꯤꯟꯗꯨꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ILP ꯄꯥꯁ ꯇꯧꯗ꯭ꯔꯕꯗꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯨ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯄꯣꯔꯠꯁ ꯀ꯭ꯂꯕꯅ 35 ꯁꯨꯕ ꯗꯣꯛꯇꯔ ꯀꯥꯟꯇꯤ ꯃꯨꯈꯔꯖꯤ ꯃꯦꯃꯣꯔꯤꯌꯦꯜ ꯏꯟꯚꯤꯇꯦꯁꯟ ꯍꯣꯀꯤ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ पाउ संदों पिजरी हयेंग मार्च अनीदा इनर लाइन परमिट की बिल असेंबली द पुथोक्तुना खनबगा लोइनाना पास तौगदबनी हाइबा दाबी तौदुना ngasi ग्रेटर इम्फाल की मफम कयादा वाकन मिफम चथखरै जॉइंट कमिटी ऑन इनर लाइन परमिट सिस्टम ना नोंगमैबुंगदा लेबा ऑफिस ममांग द वाकन मिफम चथखि वाकन मिफम अदुदा तोंगान बा लनाई लुप सिंगी मिहु चिंगसु सरुग्याखे गवर्नमेंट के पॉलिटिकल कमिटमेंट थबक ओंथो सरकार ना येलहोमी कन्नबा लो सेमु ऑल पॉलिटिकल पार्टी की रिकमेंडेशन इकाई खुमनौ अमदे इशू असिगी मतंगदा सरकारना हेन्न कनब खोंजंग चंगसिनबा बाटोन तौगनु हाइबा वारोल सिंग प्लेकार्ड सिंग इखे कमिटी की कन्वेनर इबोतोंबी खुमना ngasimak मणिपुर सरकारना ILP की बिल पुथोकनबा कैबिनेट डिसीजन लौबियु अदुगा हयेंग चथगदौरिबा असेंबली सेशन दा बिल पुथोकपियु करिगुंबा बिल पुथोकतबा तारबदी अरोइबा सेशन बॉयकॉट तौगनी लोइनना चीफ मिनिस्टर अमदी कैबिनेट मिनिस्टर सिंग यावना सोशल बॉयकॉट तौगनी फोंदोखि तुंगदा सरुक याखिबा मियोय सिंगना ILP की बिल पुथोकपा ngamdaba चीफ मिनिस्टर फम थादु हाइबा खोलाव कया लाउखे पनबयाई जॉइंट कमिटी ऑन इनर लाइन JC ILP की कन्वेनर H इबोतोंबिना ngarang JC ILP की ऑफिस ता पांगथोकपा पाउमी सिंग उनाबदा ऑल पॉलिटिकल पार्टी अमदी लीगल एक्सपर्ट सिंगना पॉइंट तरुक रिकमेंडेशन तौदुना सरकार दा लांखखिबदु चीफ मिनिस्टर ओक्रम इबोबिना लुचिंगबा सरकार असिना थौसादबा तौबिगनु जथरिबा सेशन असिदा ILP की बिजनेस ता हापतुना बिल पुथोकलगा पास तौगदबनी करिगुंबा प्रजा मियाम की येलहोमी कनबगी अपाम्बसी नाथैदुना असेंबली सेशन दा बिल पास तौद्रबदी चीफ मिनिस्टर यावना कैबिनेट मिनिस्टर सिंगसु बॉयकॉट तौगनी बिल असी सरकार न पुथोकना पास तौद्रबदी ऑल पॉलिटिकल पार्टी लीगल एक्सपर्ट सिंग अमदी मणिपुर प्रजा मियामबु सरकार न थवैदबनी हाइना लौगनी हंदकी सेशन असिदा बिल पुथोकना पास तौद्रबदी JC ILP ना मितोप मियान सिंग खंदोक्तुना पास पीबा होरगनी जब चाबा सक्ताकचे यावरमदबा सिंगना मसा मसागी मरमदा हनखिगदबनी हाइबा वाफम फोंदोकपा लेख्रबनी Non-angry political commitment. All political party committee recommendation. Manipur ILP. Manipur ILP chana ending Chief Minister. इमा पांथोइबी सना कैथल न सुसिंदुना खैरम बन बाजार की टेम्पररी मार्केट ता ILP चनहनब वाकत खोंजंग चथखे इमा लिगलाई लेमना मणिपुर सरकार न मियाम की खंतबसी पेंदे अथुबा मतमदा ILP चनहंदुना लमदमसी की येलहोमी सिंगबु कनबियु फोंथोखि नीगिसु लाको या हनबन थोई एकोइना समीगी द जत या हनबन थोई अदुगा अहेनबा कया अमा थोंजनदना ए प्रॉब्लम ओ हेलिसिटी तौहनलिंगे अदुना मरम ओइनागा सरकारना लौहम थोपर रिक्स तो चल चाना लौबियु हाइबनी असेंबली दा मसी थबो ओइना ओंथोपियु हाइबगी प्रोसेस मखलमने खै फमिसे मणिपुर इनर लाइन परमिट चनहनबा असेंबली द बिल पुथोकदबनी हाइना जनता दल यूनाइटेड अमदे आम आदमी पार्टी मणिपुर ना दाबी तौरी ngasi बाबूपरादा लेबा जनता दल यूनाइटेड की ऑफिस दा आम आदमी पार्टी का लोइना पांगथोखिबा पाउगी मिफम अमदा JDU मणिपुर की प्रेसिडेंट M तोंबीना फोंदोखिबदा इनर लाइन परमिट सिस्टम मणिपुर दा चनहनबा हाइबसी स्टेट असिगी प्रजा सिंगी अपाम्बा ओइबदा नतना यामना तंगाई फदबा वाफम अमनी वाफम असिदा थाजबा थमदुना ऑल पॉलिटिकल पार्टी की कमिटी दा पार्टी असिसु यावदुना रिकमेंडेशन लौबदा सरुग्याखि हौकिबा ऑगस्ट थादगी हौना तोंगान बा मसक नाइबा मियोय कया उनदुना अकुप्पा वारोल कया खनरबा मतुंगदा गवर्नमेंट पिशन खिबा रिकमेंडेशन अदु ngasi फावबा थबक ओइना पांगथोक्तबा हाइबसी लाइबुक थिबनी चलिबा असेंबली सेशन असिदा कांग्रेस गवर्नमेंट ना ILP चनहनबा बिल पुथोकनी अमदी चनहनगनी हाइबगी चपचाबा वाफम फोंदोक्तबा सिसु लाइबुक थिबनी JDU मदी आम आदमी पार्टी मणिपुर की माइकैदगिदी सेशन असिदा सोइदनमकी बिल पुथोक्तुना चनहनगदबनी चथरिबा असेंबली सेशन 10 बना पुथोक्पा नंगदबा ओइरबसु सेशन सांगदोक्तुना चनहनबा वारेप लौगदबनी नत्रबदी मियामना चंगसिलिबा खोंजंगदा पार्टी अनि असि चपचाना सरुक यागनी फोंदोखे पाउगी मिफम अदुदा सरुक याखिबा आम आदमी पार्टी मणिपुर की
State Convener T.H. Maniharna Phongdokibada all political party ki miutsingna semba committee aduna pishinkhiba recommendation adu India da chanariba ain amadi constitution mayak sengna yenglaba matungda expert kayagi mot lawduna pishinkhibani hauji phawa government na bill puthoktabasi sasan pairiba government ta thajaba thamba ngamlaktre athuba matamda miyamgi apambagi matungina assembly da bill puthokna pass tawnaba warep lawgadabani haike all Manipur political party ki committee na amasung legal experts na khana dala pikhat khirba report ado ani me tahan bi khanu miyam gi oiba apam ado ning thungna ba mon bill ado puthopyu adu ki matung da bill ado putho aba matung da di government na bill ado governor da pi tamda governor ne asian pi kani na ka pino oi habigi wafam da kupna yamna nailagna chilingal oi wafam do lebi kani habisi ko na thamdei budi Housing Sathariba Assembly Miphamasida Manipur Yellow Mi Kananaba Ek Ama Pass Tawdaba Targadi Miam Galoina Akan Makungjang Changsingani Haina CPI Manipur State Committee gi Secretariat Member L Sotin Kumar na Phongdokre Irabor Baban da Pangthokpa Paugi Miphamamada Mana Makataraduna Congress Government Miam gi Mayukta Leptuna Matam Thintahanduna Leire Asiguma Phiba Masi Khangbangamdre Haike Paugi Miphamatu da Secretariat Member Surchandra CPI M gi Ratanchu Saruyaki Delaying tactics dorkana matam sang thamai mga mulore aduga mukasu music madanda ki assembly sessions miyam khoram ngainari se puthokado mandre habisi punamana paunare adundi akhoi party communist party na khamde miyam na pamba aning magi mayokda anu congress sarkar na chap chana le pesa koi hawi Maraman handa ki session ji man dhukta tar gade koi makhan kya gi adumpa miyam rena sakir struggle kya ta koi chap chana fight toni All Manipur Private School Welfare Guardian Association ge Sumatina Manipur da Inner Line Permit System Janhanna Khonari basti Manipuri Praja Singini Masida Sarkar na miyam gi ihul khangna thabak paikhat haningi Housing Chathariba Tarasuba Manipur Legislative Assembly da ILP gi bill puthokpiduna lamdamasi ki yellow mi sing kanna bukhona biu phongdokhi Hayeng phomgadawribe Assembly mifam da ILP gi bill puthoktrabadi Manipur gi miyam na yellow mi kanjanabagi damak changsilakpa khongjang khudingmakta singjamai apunba nupi lupna achauba thaudang logani hari Manipur Pradesh Trinamool Congress ki General Secretary Organization amadi wangangloi oiriba P Premananda Maitaina mahaki pham amade party asigi primary membership tagi tokle haina ngasi paumi singa unaba mada phongdokre paumi singa unaba duda Khetrigao Kendra Development Committee ki President TH Nelver amade atai mioi ke asu saru yakhe Premananda na makata na phongdokhibada mahaki Kendra gi ahlaman singh karmi amade atai sympathizer singh da punna meeting tawduna lepa warep ki matungina Trinamool dagi tokpagi firep asi lawbani Housing Party ki President Oiriba T.S. Shyam Kumar da pendaba karisu leite mahangna party chawkhatnaba lawriba thawrang adubu thagatki Central leader singna Manipur da yengliba midyang amade leader singi marakta irang kaya thokpa loinana watho kaya da chenaba sida pendaba phawi paumi singna karamba party da yawgadagi hangbada kendragi workers singna leblakpa warep aduda firep lawgani phongdoki Maruina masi akoi central leaders singna Manipur state ta yengiba miyeng aduga India gi rajniti ki kanglonda hojik all India Trinamool Congress ki lairiba sadas kam dina jagana lairiba party si leaders singi makta laiba ama chawba crisis singa sida party sida matam sang laibada koi matam sang rajniti to gen bai koi da akoi future rokta budna maram wara kan da koi ahlama sin dana la to pu gi firep si lojira Amaromda Social Welfare Department ki makhada leiba ICDS project ta angang singidamak piriba balbhog asi machi oidrabara haibagi chingnaba leire hairiba chinjak asi kg da lupa chamaga kun piduna Manipur da phangali Mizoram dana chapmanaba chinjak asida kg da lupa yankhai ga Nepal da phangi haina Premananda na maral sikhi Guwahati ki Paltan Bazar da leiba Roxina Widok Limited na Inglisingani tarahumdoi dagi hairiba chinjak makhalasi supply tawduna lakli Jahi asigi mamangda afaba makal ki chinjak pijaduna lakpadu department asina farm asiga manaraga high quality oidaba chinjak asi Manipur da supply tawani
डिपार्टमेंट का कंपनी असिगा मानरगा सेंदान लंबी चथरब्रा हाइबदु चिंगनै अंगांग सिंगदा हेना मची ओइना चिंजाक फंगहनबा चीफ मिनिस्टर अमदी सोशल वेलफेयर मिनिस्टर ना कुपना यंगसिलहनिंगे लोइनना मणिपुर की चिंग अमदी तमदा अंगनवाड़ी सेंटर कया साब लोइरे हाइखरगा सुंसा सारमदबा मफम कया लेरे असिगुंबा अरानबा थवंगसिंग असि पाउदमनबगिदमक हयेंग दिल्लीदा लेबा शास्त्री भवनदा यूनियन मिनिस्टर ऑफ वुमेन एंड चाइल्ड डेवलपमेंट मेनका गांधी उनदुना थिगत पिनबा तक्सिनगनी फोंथोखि सरकार फजना मसी मॉनिटर तौबीरगा आई सिनबो फगने है बसे की माइकैदगी थमजनिंगे अमदी मणिपुर की चीफ मिनिस्टर की मियंग सिंजरी अमदी मणिपुर की सोशल वेलफेयर मिनिस्टर की मियंग सिंजरी है बसे आई कोई माइकैदगी आई बसी मखब आई थमजनिंगे CBSE की क्लास 10 अमसुंग 12 की परीक्षा थाबा यादना लेरिबा मसिंग यामलबा महिरोई सिंह स्पेशल परीक्षा अमा पांगथोहंदुना छात्र सिंह पुंसी कन्व्यू हाइना CBSE गार्जियन विक्टिम स्टूडेंट्स एसोसिएशन की सेक्रेटरी एम तंफा अमदे UCM की जनरल सेक्रेटरी के जॉय सिंहना पाउमी सिंह फोंदोखरे ngasi Manipur Press Club ta pangthokpa paumishinga unaba mada tamphana makha taraduna Manipur sarkar na CBSE ki chairman da Mairoi Singh parikha thaba ya hannaba March tha phawgi manungda khotnabiu karigumba parikha thaba ya handaba tarabadi tongan ba sangsan singaloina na akan ba khongjang changsingani Mairoi Singh ki punsi manghan bada Chenaba school ki authority singsu chapchaba action lokhat pagaloina na thingjinbiu haiki koi angang mangba ya da bina koi parents ama to organization me am sigal lena ko so ko khomjang ama section na ba sem saja UCM की जनरल सेक्रेटरी के जोइना महिरोई सिंह परीक्षा थाबा यादव हाइबसी सरकार की असोइबनी मतम चाना प्राइवेट स्कूल सिंह चेक तौहौदबना असिगुंबा पेंदबा सिथोरकपने भारत की प्राइम मिनिस्टर मदी ह्यूमन रिसोर्स डेवलपमेंट मिनिस्टर दा महिरोई लिसिंग अनि हेनबगी परीक्षा थाबा याननबा अइबा चेरोल पीदुना खंगनख्रे सेल खक येंगलगा मियामगी खंदबा स्कूल अथॉरिटी सिंह सरकार न चपचाबा एक्शन लौखतपियु UCM न लौखिबा फिरेप होंबा लेते हाइखि मसी गवर्नमेंट ना मफम मतम चाना थिहौदबदगी अखोगी लमदम मसिदा सौगी युंगदोन युंगिबा स्कूल मैम से मसिदैसिदा लाइन परीक्षा पास तौब याय हैना छात्र खुदिमुंग थोमजलपदगी माकी लैरिबा कंडीशन दुना यादबदगी मसिगे असुनबा पाथोग असे लांगनि हैबो मदो युसेंग साइटगी तमजगे लैरिबा छात्र सिंसे अंतकी सिदा स्पेशल एग्जाम अमक पिबिरगा एखोगी लंदम असिबु येंगिरगा एखोगी गवर्नमेंट मरी लेनबुदा तक्सिनबियो हैबो वफुम अदो तमजगे CBSE na lauba class 10 amadi 12 exam thagadaba Mahiroi Singhi admit card fanghandaba sina Mahiroi Khunai da yamna chauna chamamnaba thole haina students union of Kanglei Paki Cherol amana phongthorkli Mahiroi Singhi punsi karishu laitana khanba thawong union asina taraina laude Mahi tampham sang singbu achauba sendan lambi ama oina lauduna Mahiroi Singbu lalonpot oina seasonary school mapu sing amadi makhoigi agent singna pumnamak asigi daitya pugadabani hari हयेंगदगी हौगदौरिबा CBSE की एग्जाम असिगी येंगलगा अयुक पुंग तरुक्तगी एग्जाम लोइबा नुमित मार्च 10 फावबा इम्फाल ईस्ट डिस्ट्रिक्ट की मनुंगदा लैरिबा CBSE सेंटर सिंगे मीटर चामगी अकोइबदा CRPC सेक्शन चामगा निफुमरी की मखादा मी पुनबा थिंख्रे हिरम असिगा मरी लेनाना डिस्ट्रिक्ट मजिस्ट्रेट इम्फाल ईस्ट ना हुकुम अमा थोख्रे हौजी पाउगी मरकना तेम ब्रेकमा ब्रेक में तुंगदा अमुका न ताराम नौचरी मखाताबा पाउदा BJP पासोई मंडल ना सोशल अपलिमेंट ऑर्गेनाइजेशन का खुसमनदुना भारत सरकार न पाइखतलिबा जेरो बैलेंस ता बैंक अकाउंट हांगबगी कानाबा मियाम द खंगनबगा लोइनाना पार्टी द मिंग चनबगी थौरम मोइरांग हनुबा लेरकता लेबा कम्युनिटी हॉल द पांगथोख्रे थौरमसिदा BJP विजन डॉक्यूमेंट की चेयरमैन डॉक्टर RK रंजन सोशल अपलिमेंट ऑर्गेनाइजेशन के पेट्रोल मेंबर CH बिजोयशु सरुयाके RK रंजना जेरो बैलेंस ता बैंक अकाउंट हांगबगी कानबसी मिपुंग खुदिमंगना लौहोंगनब होटनसी लोइनाना पार्टी की मेंबर ओइदुना चौखटपा लमदम अमा सेमबदा पुन्ना थौदांग लौसी हाइखे पासोई केंद्र की ओइना हौजिक फावबदा मियोय लिसिंग 10 रोम BJP दा यावननब फॉर्म थागलखरे मखाताना कैंपेन असी चथखिगनी हाइना CH बिजोयना फोंदोखि लाइरबगी असेंबलनी मसी कोई फैमिली खुदिमंगना केंद्र सिदा लाइरब खुदिमंगना लाइरब खुदिमंगना तंगाय फदन मसे हांगबियो मसी इसागी असेंबलनी हाइना खल्लगा तंगाय फदबनी
haina khalaga si hangdaba yadabani haina lobi BJP Wangoi Kendra Development Committee na susinduna nomgi oiba political awareness kaloinana party the ming chenbagi campaign samuro naurem de leba Snowland Complex the Pangthokre Thoramasida Wangoi gi MLA Oiramba Salam Joy BJP Manipur Pradesh ki Vice President L Mangiton Vision Document ki Chairman RK Ranjan Mahila Morcha gi National Vice President L Sarda Su Sargyaki ex MLA Oiramba Salam Joy na Hauzik Paliba Sarkar asina leibak ama chawkhatpada karida yumpham oigadagi haibadu khangdaba mali department mayam leibagi manungda home department natana atai thabak lodabase angakpani security mayam lokshilaga miyam bunam phuda siznaba yanaba tawba mali mioi kharana masagi party da leina BJP gi ticket logani haina lauribasida miyam nami paibiganu Wangoi Kendra gi voter listing kunga taruklom lairibasida yamdrabada listing taramari dagi tadana BJP da ming channana boknagani haki Tongan Trinamang Vice President Oyumba, Trinamang the Kari Umba, Trinamang the Lay, Kamushina, Paum Chow, Sikunta, Sido Karan. Take a sumo, you should go to senior race. Party as we all river. Masara Trinamang Vice President Oyumba, Trinamang the Lay, Kamushina. Yes, okay, party with Halo Piro, BJP, Bharatiya Janata Party. Ngamjari sini joy lay, like when a mocha of the number working the double party leaders in the zone working the double lady. Madam, I put one lip the area of the lady. I want to Samana, Corona, the man of the man of the but BJP Maraka ticket and be well, Manipur State Legal Services Authority na Thobal District Legal Services Authority amasung Thobal District Bar Association ga khushamnaduna nomigaba state level mega legal literacy amasung awareness campaign ama khangabokta leiba MMRC Unity Park ta pangthokre haudopagi thoramda High Court Manipur gi Justice and Koteshwar KM Blooming Higher Secondary School Khangaboki founder chairman Khundrakpam Manjor Manipur State Legal Services Authority ki member secretary CH Brajachan Women in Governance ki convener Nonibala Narengbam Susaruyaki awareness campaign ashina Dr. Chongtham Narendra Prosecution Director NG Tes Kumar District and Session Judge Thobal Salam Imochana Tongan Mahiram Singda resource person oina wangangke Justice and Koteshwar na mioi bahaibasi amaga manadaba maramna hiram amada hekta saunaba khatnaba mot manadaba adumak thoi pumnamak singa sibu manaba meeting amada puraknaba wainaba gidamak ain asi tangai phade maramasina mipung khudimangna ain gi maramda tangai phadana kharamakhadi khangba tangai phade Mipung Kuding Lairaba Ina Kunba Punamakpu Manana Yengbangam Nabagidamak Manipur Legal Services Authority Lady Haiki Manipur Legal Services Authority ki meeting makada Sengmaijin Popular Club na susinduna nomagyoba legal awareness thoram Sengmaijin Kaichal Community Hall the pangthokre Women Right and Human Right haiba theme the pangthokiba thoram asida Judicial Magistrate First Class OJS amade L Amujausu Sarugyaki Asigma Thoramasina Nupida Chataba Hak Kongoi Nabagi Taudoksing Hantan Bada Chaunamating Oigani Haina Club ki advisor E Orjitna Pongtoki National Character Chain Gi Hairabadi Haugalagliban Harol Singna Punsi Amadi Matamgi Mamal Khangna Chatpatai Haina Social Scientist Dr. Dhanavir Laishram Haikre Ngasi Dynamic Manipur na Sinduna Manipur University gi MIMS Conference Hall da Pangthokiba Inspiration Episode Taruki Thoramda Waphamasi Phongtokibani Globalization Social Challenges for the Youth of Manipur haiba theme da Pangthokiba Thoramasida Dr. Dhanavir Laishramna Chawkhat Palaibak ama oigi haiba tarabadi National Character Chain ba mathau tai masi chain gi hairabadi Haugalagliban ha singna Tangna Popo Punsi Asida Masigi Mamal Khangna Karigumba Laibaki Natraga Miam gi oiba thabak khara tawba changi ngasi chawkhalaba laibak khudingmak punsi amadi matamgi mamal khangna chatpa ngaktani suba nomba kanba thamoi sengba discipline leiba matam naiba miteng sanba amade kathokpagi lingjel leirabadi laibak adu resource amata leitrabasu matomta adumak chawkhalakani haiki sacrificing spirit se koi inject tawdala no ne wasima dum khar yawadi hayeng nang IS officer wa kana nang always khani I have paid for the service of people aina to charge Miyam Seva Kamil is Kangyo. Police officer Miyam said they are paid for the service of people in Kangyo. One to charge monthly with Kangyo.
We are back for the service of minister the minister Prajat masters. People are the masters, ministers are the servants. Bureaucrats in the servant. We didn't have sacrificing spirit. Saparmainada hojik semgaliba 33/11 kV power substation asi April thada sangana honagani. Power station asi thabak taurabadi Sada Hills ki mafam singda mai chang naina phangba ngamlagani haina IFCD minister ngamthang haukitna phongdokrai. Saparmainada pangthokpa blessing thauram amada minister na wafam asi phongdokhibani. Thauram asida KBC Shalem Kungi Pastor Haupu Hauke Tikulan Baptist Church ke Pastor Jacob Khongsai Chiru Baptist Church ke Pastor KH Akungsu Sarvyake Minister Makatana Site to Kendra si Pak Chau Bafuruk Kayana Kundaba Mafamamane Kendra si award apasing koina chatuna men khatna bakonari Kangchub amadi Bungte Chiruda SDO office hangdok naba Chief Minister da kanataknari haiki Tongan Muslim organization kaya nangasidagi Andro Kendragi MLA TH Shyam Kumar boycott taure haina All Manipur Muslim Organization Coordination Committee gi Organizing Secretary Abdul Qayyum na phongdokrai Manipur Press Club ta pangthokpa paugi mifam amada mahana makha tarujana MSDP gi makada minority taba mafam da thagadaba girls hostel amade school building Andro Kendragi manungda laiba Moirang Pudel da sanana bakhonariba sida Amso Amokok United Manipur Muslim Women Development Organization, Muslim Students Union of Manipur, Amjuman Amade, Lilong Haurebi Students Union na yaning da bagaloina na tabak adu lep naba marilay naba singda takshinduna lakpane. Tabak asi kudakta lepiduna minority taba mafamda sana naba government honabiyu haike. Baugi mifamatu da sarugyakiba Amsogi President Farif Khana Hiram asiga mari leina na MI Khana mangonda numit mangani gi manungda hat kani haina phone da ki halaki pathong Muslim organization na yaningde ngarang All Manipur Minority Students Union ga wari sanabada yanada badagi MI Khana phone da ki halaki bani hari Minority Student Union ko wari mana Ajal High School da sagada ba keno pasha sing Moirang Pure na sabi matang wari telephone ki khutang wari saba matamda madu ki khongba madu hangokpi na ba amso na pin tong matamda madu da MI Khan gi lumi MI Khan na tong hai ki tong bani hai matamda ngahal le gi MI Khan na nang amso gi Farid Khan na tra nang numit mangani munga nang hat kani nang kari marang gi hai ba sang kumar na tawri ba thabuk thoram singche loina ma chum mangakani aina yang akal laring sinana loina ay amsugi persen isamakta aki tujung pokan ba hatkani tukani haibira ko kaya se nasigi Delhi bo organization gi bahut sinjaraga ai condemn to Robert Naurem na chahi sigi metha da pangthokadaba ahumlak suba Manipur Fashion Extravaganza da lisingani Nepal ge Miss World Runners up takrabe Parvati Omana Kutan su sarwyakadauri thauramasiba promote taunabagidama Miss World Runners up ngasi Imphal da laklamle Imphal airport ta mahang nai khoi gi paumida Manipur gi iong gi pothok sing malem gi miam da henna khanganaba marksu handaki edition asida soidana sarwyakani haki We want to promote the handlooms especially in Manipur and that's a thriving industry in Manipur and which needs a lot of I think publicity and recognition from across the country. Tungda Hotel Classic the pangthokpa paugi mifam amada sangnairaba designer Robert Naurem na handaki ahum suba edition asi maruina Manipur gi iong gi pothok singda hena miteng changani event asida lebak asig maming leiraba designer kaya su saruk yaduna Manipur gi handloom gi pothok sing siznaduna visual sing design tawgani event asi ISTV network su official electronic media partner oina chatminari haike something to highlight our tradition and culture. It's not just about mayamda ngahaki chingi oina haiba gi thoga rem ta mikki kumai oina haiba natragana mayamda model khara puraga dum show khara tawbagi modip tawjabadi nate Party na awang nongpok asi haithoi singthoi bamyoi kalai makhoi gi hai singbasing government na puthokpada mateng pangbigadabani Manipur gi naha sing lamdam asi gi phajaraba nat amadi fashion sing yokhanaba social network sing siznagadabani Kerala amasung Manipur ani gi marakta chatnabi kaya manaba yamna lei haiki When I see the youth of India trying to promote the land that they belong to
And that is something which connects me with Robert, that he is always wanting to promote the Manipuri tradition and culture. And in spite of staying away from Manipur for more than 10 years, it's very easy for us to, forget our motherland when we are living in a metropolitan city, where we are working with the best in the industry, where we are getting all the, fame and name and all of that. But he wants to come back and, bring or take Manipuri culture, across India. And that is something which is really special about this man. Kaksing Turel Wangma, what number Marigi Manungda Leiba Kaksing Angan Chingjen Dagi, DST Ground Road PWD Office Amadi Kaksing Municipality Office Kishu Marue Balambi Ase, Zahi Taragi Mamangdaki Yamna Patana, Mawong Tadaba Pibam de Leirakli, Adubu, Zahi Sigi PMJSY Skimgi Tarasuba Face, the Yahanduna, Semna Batorang Lady Haibatabada, DST Road Development Committee Namari Lena Bapuna Mupo Tagata Pundorakli, Lambi Asi Putara Nitoi Pagna Quality Lena Mars Tha Sigi Manungda Sembahubiu, Laikai Asiki Committee na Pangbay Abamateng Pang Hausi, Pau Mertana de break among breaking Matunda Amuka Nataram no Seri, Makataba Pauda, Suzuki two-wheeler gay authorized dealer Ama Oriba Stern Suzuki Infalgi sub dealer Amangasi Tawal Wangbal da Hangdokre, Kamini Suzuki sub dealer Ngasi Hangdopaki Thoramda District Transport Officer Infal West M Mani, Stern Suzuki Infalgi Managing Director Sinam Haridas, Manager Iron Man Yangkom, Thawal dealer asigi Mapu and Lakshmi Kanta Susaryaki, sub dealer asida Impalgi dealer the Fangliba Kudong Tabu Kudimak Panglagani Hari. National Bank for Agriculture and Rural Development ki meeting Makada, People Development Society na Sinduna IMC Ward number 3 gi Oiba, Nomagi Oiba Self-Help Group Leadership Training Program Ama, Thangmaiban Tingel de Leiba Councillor Nutan Chandragiyum the Pangtokre, Tongan ba Self-Help Group Kunlom na Saruyatuna Jathakiba Training Program Aduga Mari Leinana, Councillor Nutan Chandrana, Masana Masabu Sentok Lane Hingna ba Training Program asi Pangtokani Haki. Lai bu PC mu senthong bin hen bai ba se wana ma thi councillor mai na isara hawai hachang yaw na PS ka kusang la kola jagani hai ba kham simai baga miyam da message na kangani amadi manipur government di side ta ju angam mating PBU pangbiu the PC angam senthong PBU chu no mai hen bi hen biu kuna mo hen biu Risikaf na Sinduna Lakliba me Taratarukta Bota Pangtukadoriba Manhunt Lisingani Taramanga Sida Lamdamasi Handloom Product Sing Chokananaba Traditional Round Amadi Casual Round Sing the Pirol Sing Sinagani Haidi Ngasi Manipur Press Club the Pangtokpa Paumishinga Unabamada Risikaf ki President Ingocha Ketrimemna Wapamasi Pungdokibani Paumishinga Unabaduda Risikaf ki Secretary A Premananda Madi Convener Rosan Sorai Samsu Sargyaki Ingochana Makataraduna Manhunt Asida Saru Yanana Bahayang Dagi Form Taraga Lagliba April Taranipanda Aruibanumit Oigani April ki tang Taramapalda Iboyama Sanglenda Screening Tauraba Matung Me Taragatarukta event Pangtokani Hagi Event asida traditional casual amadi formal round khak legani lamda masigi na singbu afaba lambida lamjingna amadi fashion gi lamda manipur asi malemda hena masak thokpa oina ba pandamda event asi pangthokani haiki haiba raul ahum sida isda manipur gi tradition culture da nimhum haiba amasung plus ogi helum sibu develop tawna ba lamda banagani akhina raul ahum sida isda nagadaba ogi ki singsi ogi fabric singsi ogi manipur gi helum gi fabric atana ayam oigani Maming tagi oiba cooperative society labana cooperative chawkhatabani haina Manipur State Cooperative Union gi President M Tom Pishakna hairi ngasi thobal kendra gi yari pokta pangthokiba numit mangani oiba cooperative reinforcement ke atenba matam gi course haudopagi thoram da wafamasi phungdokibani thoramasi da chief executive officer Waining Themba RK Romita Devishu Sarugyaki Manipur State Cooperative Union gi President L Tom Pishakna Manipur gi apunba cooperative society singi Yankai Thobal District Lay, Imung Ama Chawkhatpa, Laikai Ama, Lamdam Ama Chawkhathanbada Cooperative Ki Thaudang Lay Haiki.
Kodom Popi Lamkai Modern Youth Club ki Nauna Sabas Sanglen, Nauria Pakang Lapa Kendragi MLA RK Anana Sangakre, Thoramasida Kodom Popi Jila Parisaki member L. Shurchandra, Hana Pradhan Weramba S. Manglem Chau Susaryaki, MLA RK Anana, Equigi Kunaida Club Amadi, Mera Pai Bishing Lori Betodang, Yamna Tawi, Mayai Kabachinjak, Tingbatan Kunai, Ama Fabilam Bida Lamjing Nanaba, Jangsinduna Lakli, Sports ki powerhouse oina sakangliba lamdam asigi sanabung kaya mangsilagli basi kanbada club singna achaupa thaudang lohhaningi haki. Manipuri society da kuin ujabda asibauta rural issues plan sing hai bata lebak si hobe yam challenging hoiba lebak kai ki trokuma tamda integrity se singna rakuma tamda khoi unity integrity apna satam singna rakuma tamda yamna mangjal thana thengadna mai pang asi thengai group se as Manipuri level clubs mayam sing si moina ayamba khoi major role hai tai main role siloi yamna hai tare updated to the night na pithibis kai tori khoi nation gi wena Manipur kai tori si am toina update to na ri to book club am leit kan da kai dong ai su kai da nisa pasacha lan chakhi ga da class leit ne ngol da fauji M School Naharuki Jahigi Merit Prize Distribution Thoram Naharu Awangai Deleba School Sida Pangthokre Thoram Sida Ketrigau Kendragi Mirep Oikiba Pangambam Premananda School Siki Principal Ningombam Saitavati Manipur College Ki Oja Dr. Elangbam Girani Shusaryaki Pre-nursery Dagi Class 7 Pauba Mamang Chahi Amasung Handaki Chahida Mapok Matang Tarba Mahiroi Singda Manamatum Piduna Puning Thogatke Loinana Mama Mapa Laitraba Mahiroi Mapa Lai Kidraba Made Lairabaki Pankai Makada Laiba Mahiroi Nupi Macha Singh Lemna Lairit Tamhanaba Sponsor Students Program Amasu Founder Ningombam Robindrona Lauthoki Maitei Yawol Amadi Langtai Wayal Koba Dr. Haubam Indrakumar Iba Lairik Ani Palace Compound Laiba Lamyan Basanglen the Fonkre Patriotic Writers Forum Manipurna Puthokpa Lairik Fombagi Thorum Atuda Forum Asigi President Ragulai Sangthem Amadi Sairem Nilbir Nachingba Masaknai Bamir Singsu Sargyaki Thoronga Mari Lainana Dr. Lanchen Bamaitaina Langtai Wayal Haiba Lairik Miamda Masak Takpagaloinana Naina Warol Piki Manipuri Literary Society Impalna Sintuna Irengbam Tikena Iba Kwak Tanbada Midyeng Ama Sarungbam Indirana Iba Akangba Yening Lairik Ani Singasi Assembly Road Impalda Laiba Manipur Hindi Parisat Hall the Fonkre Thoramasida Professor I.S. Kangjam Manipur Literary Society Impalgi President Dr. Sagol Sem Lanchen Bamaite Susaryaki Society Asigi That Taruke Jepong Sahitya Laichal Kulumdoi Shuba Volume Yankainito Shuba Masingsu Fonki Hauzi Makataba Pau Pizadringi ki Marakthana Tabaki Pau Lobisi Thabaki Pau Lobirasi Indo Tibetan Border Police Force ki driver oina constable Chamriga Humphudra ni thoi logadori masagi chahi kun mathoi dagina kun taret fawgi manungda leiba yamdrabada class 10 pass taba myoi singna awang nungpok lamdamgi oina Mars ki tang kun humdoi fawgi manungda darkhas tharpa yagani hairi CISF ki head constable ministerial post Chatret Logadori eligible oiba candidate singna apiba application format Mars ki tang taret fawgi manungda apply tawgadabani hairi Food Corporation of India ki Junior Engineer Assistant Grade 2 Typist Hindi amasung Assistant Grade 3 ki apunba post lising mari chahunga tara nipan logadori masagi chahi kunmanga oibaga loinana mahigi thak degree diploma paigadabani online registration ki arobi matam Mars ki tang tara tret fawbani examination center Guwahati de oigani mathakta pankriba thabaki paw sing asigi hena kupamarol babu parada leiba job center de gi khangba yagani thabaki paw ngasigi di matang asida loizari Hauzi Makataba Paung Pizeri Harinam Sankritan Jagamandali Sabha Kaksing Kunyai Lekagi Humpusuba Foundation De Thorunga Mari Lenana Loop Asina Sanginatak Academy New Delhi ga Khusham Natuna February Amadagi Jatharakpa Basantaras Jagoi Production Workshop Ngasi Radha Mando Mandir Kaksing Deloition Kray Thoramasida Kaksing Kendagi MLA Y Surchandra Radha Manda Mandir Seva Committee President Naurem Mohandas Bharatiya Janata Yuba Morcha Manipur State ki Vice President M. Ranjichu Sarwyaki workshop asigi puthokpa basantara sutki
Hayengdagi haugadoriba CBSC exam da saru yagadoriba state asi mairoi singda Red Chilgi GOC Major General PN Rao na yai proposal piri afaba academic performance haibasi mairoi singi punsida khwaidagi maruoi mairoi singna exam phajana thaduna mai pakpa oirasunu hari Naro Lesemba Club amasung Thangmeiban Mairapai Bilupna Nishagi Mayokta Mairagi Khongchat ama chatkre Thangmeiban Sinam Lekai dagi haukiba Khongchat asina Club asina konba madi Thangnaba Lekai singda chatke Nisa dagi lapthoksi khunai asibu kanchi haiba kholau kaya sulauki Manipur Saita Committee Thawbal gi matam kuina present oiramba IS akoijam masagi anaba madagi ngasi lekhidre sangnaraba iba sina lekhidabada samiti asina awaba phongdokre hauji sanaba ki pau Nasigi sanabagi pauda Manipur Police Sports Club na Cosmo Wangkhaibu maithiba piduna taramanga suba Dr. Kanti Mukherjee Memorial Invitation Hockey Tournament ke winner oikre Hockey Manipur na sinduna Khuman Lampak Hockey Stadium da team Nepal na group ani thokna khaidokuna chatharkiba taramanga suba Dr. Kanti Mukherjee Memorial Invitation Hockey Tournament ngasi loisin kre loisin bagi thoramda Manipur gi Deputy Chief Minister Gaikhangam Hockey Manipur gi President M Momon MLA E Chan amade Horticulture Mission Manipur gi Director KH Ratan Kumar na thormapu sing oike tournament asigi ngasi sanaki ba aroiba match ta Manipur Police Sports Club na Cosmo Wangkhaibu goal mari ahumda maithiba piduna tournament asigi winner oikibani Manipur Police Sports Club ki mai pakpagi goal singadu TS Bisorsit na goal ani chanke atopa goal ani aduna N Gunamani amadi S Taruna chanke Cosmo Wangkhai gi goal ahumadu P Rahul K Motilal amadi A Boinau na chankibani ngasigi aroiba match ki man of the match ki mana Manipur Police ki Birjit na takrai highest score su Manipur Police ki S Tarun S Rabi amadi N Purnachandra na takrai best goalkeeper ki mana su Manipur Police ki K Asum na take Ahum suba position na SSA Charangpat na take best discipline team YCPA Chandel na takrai winner oiraba team da trophy ka loina na lupa lising nipu runners up tarba team da trophy ka loina na lupa lising kun ahum suba position tarba team da trophy ka loina na lupa lising tara thormapu singna khusnaki amaromda tournament committee na mamang da sanaramba ahal oiraba nupi hockey sanaro singamadi Manipur gi ahanba Olympian singdasu achamba khudol pot piduna ikai khundabutke Thauramasiga mari lainana Manipur gi Deputy Chief Minister na phongdokhibada hockey stadium asigi award apasing yengsinduna semgat naba Manipur Sarkar na hotnagani haiba wafam sing phongdokhi Ekoi support system se watagi ni masigi meeting sing se phongdokhi social na sibida male musida mukok thoiba mukok thong tuduma sanaro orkanabri mukchaba attention nei haida murigi first exposure outside of the Myanmar adunayam se muni koina kapadi engineer Manipur Police Sports Club Team A na Kunthra Suba N Hazare Madi Dr. N Tombi State Polo Tournament ki mapuai kre Manipur Horse Riding and Polo Association na sinduna Impal gi Polo Ground da Team Kunga mangana saru yaduna chatharkiba Kunthra Suba N Hazare Madi Dr. N Tombi State Polo Tournament ki ngasi sanakiba final match ta Manipur Police Sports Club Team A na Khurai Polo Club Team Ebu Panjal Taret mangada maithiba piduna chatharakiba tournament asigi mapu oikibani ngasi final match asigi lotion bagi thoramda Langthabal Kendra gi MLA Karam Shyam Manipur Horse Riding and Polo Association ki President S Budachandra Made Laikhidraba Dr. N Tombi gi loinabi Naurem Sanatombi na thoramapu singoina sarugyaki ngasi gi sanakiba final match aduda Manipur Police Sports Club agi M Jawana Hanba Chakrada Panjil Amachanke Ani Shubha Chakradana S Bimol TH Ranjit amadi S Abungcha na Panjil Amamam Chanke Ahum Shubha Chakrada TH Ranjit na Panjil Amasusanke Mari Shubha Chakrada S Bimol na Panjil Amachanke Aduga Khurai Polo Club egi Panjil Singh aduna Ani Shubha Chakrada P Jotin amadi Roshan na Chankibani Ahum Shubha Chakrada su P Jotin na Panjil amamadi P Ojit na Panjil Ani Chanke Chatharakiba tournament asigi khwaidagi phaba poni gi manana Khurai Polo Club ki Sagol 40 na takibaga loinana Naurem Ongbi Sanatombi Devi na Mahakilai Kidraba Mapuroiba Dr. N Tombi gi mingda katpa sel gi mana lupali sing mangasu pangke loinana champion oiba Manipur Police Sports Club eda atoiba mitunglen singna rolling trophy ka loinana lupali sing nipugi mana amade runners up tahoraba Khurai Polo Club eda
rolling trophy ka loinana sel oina lupa lising kuntra gi mana piduna ikai khunbut ki Hockey Union Lairig Yangbam Lekaina All Moirang Hockey Association Moirangbu Maithiba Piduna Ahum Suba Yumnam Rasmani Memorial Invitation Men's Open 7A Side Hockey Tournament ki mapu ekrai Manipur Hockey Mideng Makhada YCCIC Kontha Halupna Sinduna Ibudau Margin Ground Kontha Halupta Tim Taragani Thuina Saru Yaduna Chathariba Ahum Suba Yumnam Rasmani Memorial Invitation Men's Open 7A Side Hockey Tournament Ngasilotion Krai Loishin bagi thorumda Manipur Legislative Assembly ki Deputy Speaker M.K. Preso Simre, MLA N. Biren, MLA K.S. Devendra, Manipur Hockey ki President Olympian K.S.H. Thoibana thorumu pusingoi ki ngasi aroiba numit ki sanakiba match ta Hockey Union Team A Lairig Yangbam Lekaina Amaha Moirangbu Goal Taruk Marida Maithiba Piduna Tournament asigi mapu oikibani Hockey Union ki mai pakpagi goal singadu K.H. Rinen na goal manga chanki atopa goal aduna M. Sachikumar na chanki Amaha Moirangi goal singaduna H. Amarjit na goal ani chanki atopa goal ani aduna PS Biju amadi M. Sanjoy Mani na chanki bani. Winner oiraba team da trophy ka loina na lupalising yangkai runners up tarba team da trophy ka loina na lupalising kuntra amadi ahum suba position tarba team da trophy ka loina na lupalising taramanga thoruma pusing khusnaki. Young Brighter Club na sinduna club asigi ground da team taragani thoina group mari thongna khaidokuna chatharkiba Third state level 9 side Nongpong Ningthau Nongpok Pamthoi B Men's Open Football Tournament ki mapu BPYC Basikhong na oikre mamang thagi tang tara dagi chathar ki ba tournament asigi lotion bagi thorumda Parliamentary Secretary MD Amin Saha Bamon Kampu GP ki Pradhan TS Bhuvan Additional Secretary Hongi MD School amadi atai mioi kya na thoruma pusing oike winner oiraba team da trophy ka loina na lupa lising tara runners up tarba team da trophy ka loina na lupa lising nipan thoruma pusing na khusnaki Games do Udlona Yumnam Construction Tera Sapam Lerapu Maithiba Piduna Taruk Suba S. Amuba Singh Memorial 7A Side Open Football Tournament ki champion oikre Youth Bright Star Club Sagolban Tera Sapam Lerak Amade Nomaithem Lekai na Sindhu na Chatharakiba Taruk Suba S. Amuba Singh Memorial 7A Side Open Football Tournament na solution kre Loisin bagi thorumda Changangai Jila Parishad M. Uthambi Youth Bright Star Club ki President H. Apabi Yaro Bamtir Jila Parishad S. H. Navakumar, Tarahumdu Shuba Langthabal Jila Parishad S. Ronel Amadi Atay Pradhan, Loinana Upapradhan Singh Susaryaki, Tournament Asigi Ngasi Sanakiba Aroiba Match da Games do Utlona Yumnam Construction Bu Gold Additional Maithiba Piduna Tournament Asigi Champion Oikibani. Winner oiraba team da trophy ka loina na lupalising kuntra runners up tarba team da trophy ka loina na lupalising kun ahum suba position taraba RFC khamnam lerekta trophy ka loina na lupalising tara mari suba position taraba SYC yumnam khunnou da trophy ka loina na lupalising ani best discipline team Youth Bright Star Club ta trophy ka loina na lupalising mga thorma pusing na khusnaki Kerala da pangthoki ba kuntra mga suba national games ta saruk yaruba tongan ba masana sing fencing football judo gymnastic weightlifting athletics wrestling amadi archery da medal phanglak coach sanaroi singh opagi thoram hangang kendra sporting union kontha khabam lamkai na sinduna P Agni Junior High School da pangthokrai thoramasida MLA N Biren Sericulture gi Director W. Ivol amadi Hangang Kendra Sporting Union gi President P. Brojendra na thoroma pusing waike Games asida Hangang Kendra gi oina goal mari loke Sarug yakiba amadi official singda memento galoina na sel gi manapi ki Manipur Cricket Association na sinduna Luang Pokpa Cricket Ground da chathariba Second Allied Tournament ke ngasi sanakiba match da Race Nagamapal na YWC Langthabalbu wicket mari da maithiba pikre man of the match ki mana race ki Jayanta na takray. Hawzilo isilak pada nga sinumagi ba nga sagi pau. ICR lampel pata ki pangba pau gi matungin nga sige kwaidagi sabagi jang degree Celsius kontra 10.8 kwaidagi ingba degree Celsius teramatoi 10 mari nuksite awesing manil gi jang ayukta chada mari pumanga nungtil dana chada kontra ganitoy nungju gi jang nil. Hawzilo ibada maro ba pau amuna. Hayang Assembly da ILP ki bill pass tawgadabani haiba dabi tawduna nga si Jesse ILP na sinduna Greta Impal gi mafam kaya dawakan mi pam chathakray. Assembly da ILP pass tawdrabadi tongan ba political party sing sumiyam gi khongjan da saruk yargani hari amade Manipur Police Sports Club na taramanga suba Dr. Kanti Mukherjee Memorial Invitation Hockey Tournament ke winner oikhai ISTV ne bizaba pau matang selo jere ning tabri basing mukana